Arambai News Guwahati da Maithelongi pau tabiriba singbu ihan hanbumuktada jingangbam Suzitrani na kurumjari. Hozing asigi samlappa mariba pau sing lobirasi. Assam gi maroiba mahiroilu asu All Assam Students Union gi President Dipank Natna ngarang President Pham thadokre. Guwahati University da pangthokiba Executive Committee gi mifamda makna Pham thadokpagi cherol pisinkibaga loyana in charge President oina Utpal Sarmada thodang sinakre. Morigao da famgudoriba asugi conference ta tang taba president ama khangani haire lanai khudong chadaba leibadagi phamasi thadokpani chahi kunthra hena yum thadokuna union gi thabak tawduna lakpadagi yum gi oina haujikti matam khara piningbadagi ni haiduna Dipank Natna phongdokhiba wafam aduda kanagumba amatana penthokpa ngamdri Masana semkiba Assam Jatiya Parishad habadi AJP da changadoribra natraga BJP da changadoribra jingnabagi wahang kya lakli adubo Dipank Nath tumina laithokataba mishakti natri rajniti gi lamda soidana chongchilakani habasimadi namakna khangnaraba wafamne Board of Secondary Education Assam Sevana SSLC parikya gi matam lauthorakre March ahumdagi parikya hawbaduna March kun fawba chathagani practical examination na February kunmari amadi kunmanga da pangthokani hairi punna center chamapan ga tarani thoi legani masida anoba center mapan yauri punna mahiroi lakamaga lising marfutra humdoina parikya thagadori bane anoba education policy gi makhada daki examination asi pangthokadori bane Maramasina English, General, Maths, Science and Social Science ta 1 mark objective question mark nipumanga leigani hairi. All Manipuri Muslim Mera Paivi Sangsthana Sin Langduna Nupilal Lingsing Thoram Lakliba December Tarani Thoi Multipurpose Hall Puler Dolda Pangtulagani. Thoramasida Lupki President Moinam Juveda Begam Namipama Puamadi Kausik Rai Emelena Athuva Mitungoina Saruk Yakadori. Thoramasida Ireicha Sina Saruk Yabiranaba Lupki Maikaidagi Paujelakle. Fakrul Islam Chaudhary Moiching Mayumna High Court of Manipur na Lauba Manipur Judicial Service ta ahum suba position da mai paglakpada Naharol Writers Forum Baskandi Assamna Nungaiba Fongdorakle. Assamgi Manipuri Muslim Singi Maraktagi Mahakna Ahanba Judicial Service Kader Orakpa Sida Forum asigi President Kaino Faruk Chaudhary na nungaiba apenba fongdorakle. Manipuri Literary Society Imphal gi Kunthani Pansuba Foundation Day amadi manamathum yentokpagi thoram ngarang JN Manipur Dance Academy gi auditorium da Dr. Ratan Thiamna Chief Guest Hanagi Manipur University ki VC H Nandakumar Sarmana Guest of Honor amadi Society ki President Nomaithem Kiran Kumarna President oina pangthokre. Tharamasida Nomaithem Tombi Kangjam Ibohal Dr. Mangangsa Thodam Acho Seram Thoiba Sarungbam Ranbir Naurem Lokeshor Dr. Tensubam Kunjesor Dr. Laren Lakpam Sarat amadi Akuijam Jitenda Tongan Tonganba Larikta Soul Citation amadi Selgi Manasing Kudol Tamki Saknarba Aiba Singh, Prahlad Sharma, Ajit Kumar Sharma, Rajkumar Gunachandra, Tambem Tombi, Dr. Chandrakala, Tonjam Sarojini, Lanchenba Mitei, Amadi Laimayum, Upendra Sarmana Chingbasu, Narangi Thoramasida, Saruk Yaki. Manipur asi ariba lamne maramaduna Mitei amadi Naga Aniasina Aboriginal people ne adubu masabu Jewish people ni haina claim tawzaba Myanmar dagi changlakpa Kuki Chin Furupna Lanna Puari ama semjinduna Anglo Kuki War gi Memorial Stone amadi gate na chingba Manipur sari India lengakna asiguma thongsing asibu yana chaliba asisu laibak thibani Miteina ST listed chananaba demand tawbada migrant community asina mathongna maringzel phudoktuna thingnanaba kanna honari maramasina Jewish Kuki Chingi myoising asibu Sangvidhan gi schedule trap list agi lokthokinaba ngamjaba thakta hotnanabagi phirep WMC na lawre haina council asigi chairman Haigruzam Navasyamna thadorokpa chirol amana phongdorakle Manipur Makhal Makhal gi festival pangthok narakle COVID pandemic na maramoiduna mamang jahi pangthokpa ngamkhidraba matung anirak suboina state level Hentak Festival chaliba thasigi 15 dagina 38 fawba
kumbi kangzaibungda pangthoklagani Festival of Future haina pangthokadoriba kumai asida kumbi hentak lapu singju tan chakana chingba kaya utkadori Jiribam Police ki Tinaubi amadi Oshi H Devan Kishorna luchingba thimamana December 3 ki numidang wairam Kalinagar da drive chathabada yamlaba local liquor amadi yusungbuda siznaba machak sing phagat pangamkre Phagalaba machak sing police station da paumi singi mamangda puthoklaba matung Jiribam Municipal Council gi dumping area da phumjinkre Tripura ki Senior Congress Luchingba Piyush Kanti Vishwas New Delhi da Trinamool Congress ta changkre Tripura Pradesh Congress Committee ki Chairman Oramba Luchingba sina West Bengal ki CM Mamata Banerjee amadi TMC ki National General Secretary Abhishek Banerjee ki mamangda Congress Luchingba kayaga loinana TMC da changki asumna English ingani kulhumdoi ki Tripura Assembly ki mangoinana hanigi Senior Congress Luchingba taruk hojik phawbada TMC da changkre Hanakta pangthokhiba Gujarat Assembly gi mikhal gi fol ngarang laukthokre Gujarat ta BJP na puari oina handaksu mai pakre Inglising amaga chamapan marfu manga da Congress na semkhiba record habadi jahi kuntra taret ki record BJP na thugai kre amadi record oina lisang sit na taretlak suboina BJP na state asida amuk lengak pairagani Apunba sit chamaga marfuni thoigi manungda BJP na chamaga yankai taruk phangki Congress ti mamangda phangkhibadagi haibadi humpu hantharaga handakna supntagi taratare khaktamak phangki Gujarat pu naikhaibaga loinana khudum changani haina asa chauna lakhiba Aam Aadmi Party sit manga khaktamak phangwangamki aduga aapki CM mirep oina chongthorakhiba Ishudan Garbi su mikhalasida maithi hore Asumna lagliba ningthokaba numit Bhupendra Patel na amukasu hanna Gujarat ki CM oina wasak lorgani wasak lobagi thoramasida Prime Minister Narendra Modi Home Minister Amit Shah JP Nadda loinana BJP ki Chief Minister Singh su saruk yagani hairi aduga nakalamromdana Himachal Pradesh tadi BJP karisu tawba ngamkhidre Himachal Pradesh ta Congress na BJP dagi munkhre BJP mamangi lengak pairingagi sit masingdagi taramapan hanthana habadi handakna sit kunmanga khaktamak phangki aduga Congress na hanadagi taramapan hena phangduna punna handakna sit nifu phangki aduga aapti account ama fawba hangdokpa ngamkhidabata natana ayamba sitta security deposit mangba takre BJP manungda nakpak tanaba sem thaba lomi singi maning thunghandaba loidana BJP dagi ticket pidaba MLA Taramatho hena chongthokhiba duna independent oina lepkhiba kaya sina Himachal da BJP maithi hobagi maroiba maram oire Maragasida horse trading torokani haibagi akiba leibadagi nouna karakpa Congress MLA sing Himachal gi wangmada purnabagi damak Chhattisgarh gi Raipur gi hotel amada ka yankhai book togduna thamle haibagi akhanaba paw masu lakle State asida Congress ki CM khanbagi matangda chet nabakya thorakre Pratibha Singh na CM oiraba yari adubu Vikramaditya Singh su CM phamgi yamnamak akanba contender ama haibadu oiribane BCCI na Sri Lanka New Zealand amadi Australia ga lagliba January amadi February thada sanagadoriba Border Gavaskar Trophy loinana limited overs home series ki schedule ngarang lauthokre Contest asi lagliba January ahumda Mumbai da T20 match na hogani aduga January 15 da Thiruvananthapuram da sanagadoriba ODI na loishingani haire Pune Rajkot Awangnonkpoktagi Guwahati amadi Kolkata na series asigi atopa anova venue sing habdu oire Nagalam da Bangladesh na anisuba ODI da su run manga da India bu maithiba piduna match ahum ki series asida anishino da lead tawduna series laukre Rohit Sharma na ball kunipan da run yankhima thoi lawduna unbeaten oina leijarabasu Bangladesh bu thingba ngamkhidre Maragasida Guwahati gi cricket lovers singi nungaiba pawa moina lagliba January 10 Guwahati gi Versapara Stadium da India amadi Sri Lanka gi one day series ki ahanba match pangthoklagani Haina BCCI na officially ngarang law thorakre lebak ani asina T20 match ahumsu sanagadoribani
Handaki Football World Cup ta nganna maithiba nangkiba team kayagi coaching pham thadoknakre. Belgium team gi captain fawba pham thadokre. Laibagasi Germany coach ki marai baktadi thokidre. Marirak world champion oikraba Germany na handak Qatar World Cup ta yamnamak nganna group stage tagi chong thorakiba sida asigi chaitheng head coach oriba Hansi Flick su phangadra haina khanarambani adubu Flick ki marai baktadi masi thokidre. Flick ti German gi coach oina adumak lei thakigani haina lauthorakle. Inglisingani anigi Bali da bomb pokhai kibagi convict Umar Patek payroll da thadorakre. Bali gi bomb maker amadi Al Qaeda gamari lenaba convict asi jail da leiringai da masana yana semdok jakre hairaduna Indonesia lengak na mahakpu payroll da thadorakibane. Adubu miyoi Chanigi matakta hatkiba amadi madugi manungda Australian marfuni pansu yaukiba tamthiraba thodok adugi bomber amabu asumna payroll da thadorakpa sida malengi mafam kayadagi pendaba fongdoknarakle. Haukiba July thada America gi President Joe Biden na land passing thad onthok onsin tongnabagi yanaba ama purakibagi matungina Russia na US ki basketball sanaroi woman NBA gi star Brittany Griner jail dagi thadorakre. Griner hogzik mayumakai panglakle mahak asuyangam yaudana US yoroklagani haina President Joe Biden na pawmisingda phongdorakhi. US administration na yamnamak wana hotnaduna Best of America gi represent tawba miyut asibu thadok halakpani malengi mafam khudingmakta American khudingmaki safety gi damak US na leiri haina Biden na phongdokhi. Griner haukiba February thada ganja purami haibagi maralda Moscow airport tagi phakibani aduga panba yaba amana Griner asi hauzik US jail da leiriba tamthiraba arms trafficker Victor Baut ki exchange oina thadorakpani. China na kaplakpa missile na yamnamak laina Australia yobangamba loinana Indo-Pacific ta hena kihalakpa yaba leirakpa maramna Australia da missile attack ki akiba mayok narakle. Australia gi partner US na China counter tongnabagi pandamda ahenba submarine kaya Australia da thajilaktuna Australia bu gakselagani loinana US na Taiwan di hogzik leriba status quo gi phibam lengdana adumak leigadabani hairakhi. China gi zero covid policy ngasidi ngarangdi lokthokre. China na covid quarantine restrictions su komthokhankre. Layong leitabana natragana mild symptom gi myoising mayum da quarantine da leibagi ayaba pikre. Mamangdadi kiningai oiraba centralized quarantine center singda awaba sing thamnambani. Athingba thamna covid virus sandorokpa loinana miyamgi protest kankhalakpadagi China na zero covid policy asi mamai thangda handokpa tarakibani. US na Dhaka da yumsagaisa numita thokiba rajniti gi hingsagi thodok kayagi mathakta ahakpa miteng thamlakle panbayai thodok asida miyoi ama sikibada natana kayana asuga panangkibane nakalamrom da thodok asigi matung Dhaka gi Nayapaltan area da police na Bangladesh National Party gi office koisinduna thamki amadi ngasisu area asida unkhatnabagi phibam adumak lei haire aroibada tentakpa maruiba pau khara Guwahati State Zoo dagi Assam gi chawthuk chenringai oiraba Samu Gandar ama Gujarat da leiba Ambani gi Zoo tamna pukre. Assam State Women Commission na AIUDF ki Chief Badruddin Azmal gi mathakta handakta Azmal na ngangkiba wangang aduga marina na notice ama issue tawradina nupi gi mayokta mahakna ngangkiba wangang adugi matangda sandokna taknanaba hairakre. Mizoram gi ngamkhaida leiba Baraktam Paki Kasar district ki Seor Tholda Mizo ka hinba singna kiningai oiba pibamda lam khopchilakle hairi handaki lam khopchinwa sida lam tanatana lenga ki school fawba yaukshilakle hairi matamamagi Mizo National Front amadi India lengakna Mizo Accord ki yanakhiba matungina Mizoram gi oina tongan ba High Court ama thambagi wafam hojiksu thabak oina pangthokpa ngamdana adumak leiri adubu Mineko Aizol da Guwahati High Court ki Aizol bench ama nauna sariba adu saba loishilakle
West Bengal gi CM amadi TMC Chief Mamta Banerjee December 12 amadi 13 da Shillong da lakadori. Russia gi President Vladimir Putin na Sea of Azov asi haujikte Russia gi internal sea ni hairakre. Nuclear war thokani haibagi akanba warning pirabasu Russia na de hana kaidongai da khut tharoi hairakle. Ronaldo na Portugal substitute singa punna train tauminabasi yakhitre. Russia na Ukraine ge energy infrastructure da leptana landagani haina President Putin na hairakle. Amadi ngasidagi FIFA World Cup English ingani kunithoi gi quarter final stage sanaba hauragani. Ahanba match da Brazil amadi Croatia ga sanagani. Panbayai Croatia na Japan bu penalty shootout da maithiba piramlaba ga quarter final changlakibani. Kasi yun na di Arambai News Guwahati da Maitilon gi pau sandok jaba matang sa loisun jaba ga loinana tabiri basingbo mukasuhan na kurumjari.